Arambai News Guwahati da Maitelon gi pau tabu yubasingbu ihan hanbumakta da chingangbam Suzitrani na khurumjari. Huzing asigi samlappa maruba pau sing lawirase. Ngasi Assam ki Chief Minister Dr. Himanta Biswa Sarmana Jorhat amadi Majuli thong sabagi thabak haukhre. Kilometer 9.25 sangba thong asi chahi marida habadi Inglising ani kun mangagi November gi manungda loishingani hairi. Panbayai thong asi hokiba February kunipanda Prime Minister Narendra Modi na ureb uyung tamlam khibane. Loinana Dunaguri da sagadoriba Lakhimpur Majuli thongsu yamna thunamak habadi tha tare nipana sigi manungda saba hauragani amadi chahi ahumgi manungda thong asisu saba loishinduna miyamda khusinagani haina CM Himanta Biswa Sarmana ngasi phongdokhi. Ngasigi Majuli khongchirasida microfinance ki loan singdokpa ngamjadrabi Majuli gi nupi chahumga yankhaida check mana yanthokhi. Karimganj ki Saliadi Primary School da Corona na landakre. Hokiba Sagolsel numita school asigi ojanupi ama COVID positive oiki. Madugi matungda fawba school tingzindabadagi. Ngasidi school asigi mahiroi nupamacha amadi nupi macha kaya laiho hoduna nare hairi. Hariba mahiroi singasi COVID naba oiramgani haina kanna chingnari. Chandam Laikai Dagi Hongdokraga Silchar Vivekananda Rota Yum Lingduna Laikraba Ningombam Shyam Amadi Ningombam Gitagi Machanupa Ningombam Sangit Kumar Singh Sagar Haragasu Kangnaba Nupamachasina Tripura University Dagi Bachelor of Physical Education da Gold Medal Laurokpada Social Activist Ningombam Dilip Thongnauzam Ton Singh Amadi Maitai Khungang Apunbalub Khalakipur Masagi Vice President Ningombam Ranjitana Ikai Khumnaba Utkibaga Loyana Harau Nungaiba Phongdorakli. Hauzik thengna phangwa paw amagi matungina Kasarda thokaningdaba thodok thoktanabagi chekshin thorang oina Kasargi District Magistrate Kirti Jalina District asi da CRPC Section 144 chanahankre order asi makhataba order ama thokjiba fawba chanagani hairi panbayai hokiba numit nini humni asida barak tampakta Assamese amadi Bengali loan anigi matangda charangnaba khara thoktuna lakhibani. Manipura BJP na luchingwa chungsinaba lengakna state asida haukiba chahi mariga thani pangi manungda lebak miyamgi damak paikhatkiba thabak thoramsing mayek sengna utpa report card phongduna Chief Minister N Biren ngasi miyamda yohankhre. Maragasida ngasi CM Banglo da pangthokiba pawgi mipam amada Thoubal District Police na nongmaiga konana yamlaba khusuklai phagatkiba dugidamak apenba phongdoktuna phagatkhriba police sing adubo pungning thogatpiba oina lupa lakh 10 gi selgi mana piragani hainasu CM na lauthokre. Ngarang di Cultural Forum Manipur gi ing kumja lisingani kungi manasing lanthokibaga loinana lubasigi life member ahal sing patron member sing amadi jati gi thakta mana phanglaklaba aiba sing dasu taramna okpagi thoram JN Manipur Dance Academy gi auditorium da pangthokre. Thoram asida MLA Karam Shyam Professor Huirem Bihari President Cultural Forum Professor N. Lokendra Singh, Vice Chancellor, Manipur University, K. Srinivas Rao, Secretary, Sahitya Academy, New Delhi na mathang sitna athoiba lengbirakpa thoromapu amadi ikai khumnaba mitung sing oike. Kumari Thoibi Devi gi punsi amasung thabak haiba hiram asidasu seminar ama Sahitya Academy New Delhi gi makhada Cultural Forum Manipur na sinduna auditorium hall da ngasi pangthoki. Thorom asida Manipur University of Culture gi Vice Chancellor Paunam Gunindra na Chief Guest Cultural Forum gi President Huirem Bihari na President oike. Sahitya Academy Manipuri Language Advisory Board ki convener na introductory speech loinana Sahitya Academy gi Secretary K. Srinivas Rao na welcome speech Kangdrakpam Kunjona, moderator Oikiba seminar asida H. Syam Sundar, M. Vidyasagar Amadi, Koijam Santi Balana, J. Pathoki. Nakalamaramda, Memton Thingam, Joyshri, Waikhom Romesh, Amasung, N. Ahanjau Maitena, J. Pathoki Badana, Razen Tojambana, moderator Oiki. Saknaraba Aiba Singh, Havadi, Dr. M. Upendra, Dr. Thongnauzam Khomdon, Gulam Jat Waikhom, Dr. Thokchom Chandra, Mohendra, Dr. Rajkumar Gunachandra Chingbakyanasу seminar asida saruk yaki haina General Secretary Khetri Rajena Thadorokpa Chirol Amana Khangalakle.
Champanagar Ningthembam Rubber Producer Society Jiribam na senduna ngasi Jiribam gi Champanagar Ningthem Khunjau da Group Processing Center ama hangdokre. Thorom asida Dr. K.N. Raghavan Executive Director Rubber Board na Chief Guest T.H. Kumbaluwang Society asigi President na mipamapu aduga Guest of Honor oina Kengu Duringla Director Trade Commerce and Industry Jameson Sehalal Hangsing Additional DC Binoy Lukuse and Joint Rubber Production Commissioner R.K. Navinsana A. Thoiba Mangangna Daisafam K. Jiribam da rubber pambi thaba yauna sendan lambi kaya lay haibasida yumpamoiraga kanagadaba wafam kaya wangang loishingna ngasi thamki. DM University na lauba exam gi result matam chana haidok taba amadi mark sheet su matam chana pithok tabagi matangda university asigi makhada lairiba college mari habadi DM College of Arts, DM College of Science, DM College of Commerce amadi GB Women's College ki masing yamlaba khoishaunarba mahiroishingna ngasi VC office ta thomjinduna thongnau na chingba thugaikre VC ga unaduna wari sanana ba hotnabada matam pibiraktabadagi thong asi chathakibani harakle adubu police laktuna pibam laksilaba matung college asidagi mahiroi amamam khangatuna VC ga wari sanakre. Manipuri Students Federation MSF na school singi class tingthina tawribra amadi tawdribra natragana SOP ngaglibra haibna chingba MSF Imphal West District Committee gi Joint Secretary oriba chingkhai nganba yumnamna luchingba team amana school singda chatuna yingsinkhre. Meghalaya gi Nauna Trinamool Congress ta changkiba Congress MLA Tarani Thoina ngasi Kolkata da TMC Chief Mamta Banerjee ga unakibaga loinana Nongtumai gi MLA Charles Pingropu party asigi state president oina khankre. Parliament nongzugi mipam houdringa gi mangoina Meghalaya gi ruling National Democratic Alliance ki meeting amada Meghalaya da BJP ga chatminariba National People's Party NPP gi luchingba amadi turagi MP Agatha Sangmana Citizenship Amendment Act ka kakthanabagi dabi torakre farm law ahum handokhrabagi matangdadi awang nongpok miyam gi sentiment ta mideng thamlaga ka kakthanaba MPS na hairaki. Center की opposition द लरिबा राज्यसभा की MP तरani थोई हौजिक जथरिबा निंगथमी फमसिगी ओइना सस्पेंड तौख्रे सस्पेंड तौख्रबा MP सिंग असि TMC शिवसेना कांग्रेस CPI अमदी CPM गिने ममांगी सेशन द यामनमक कन्ना इरांग थोखनखिबगी दमक चेराक पिबनी हाइरि MP सिंग असिना मार्शल की मथकता खुद थाखि opposition ना MP सस्पेंड तौबगी थोंग असिबो डेमोक्रेसी बु हाटपगी थोंगनी हाइना कन्ना पेनबा फोंदोरक्ले. Opposition na MSP gi law sembagi dabi torokhibaga loinana lomi sing yaifanabagi scheme sing paikhanaba hairakre adubu handaki session asida opposition gi MLA sing punbangam dabagi saktam uba fangke Congress na luchingduna pangthokpa opposition meeting da TMC amasung aap yaukhide nakalamorom da state kaya da TMC na Congress luchingba kaya bu phajinduna makhoi gi party da pusinaba hotnei haina Congress na TMC gi mathakta yamna makkanna pendaba phongdokpaga loinana ahakpa maral kyasu sinarakle. Awang nongpukta khwaidagi lariba state singdi Meghalaya amadi Assam ni haina Niti Ayog na haikre panba yai India gi khwaidagi lariba state taragi manungda state ani asi yauri India gi apumbagi oina Meghalaya na manga subada khwaidagi lariba state oiri taruk subada na Assam ne aduga Nagaland na tara subada leiri Arunachal Pradesh na taramathoi subada Manipur na taramari subada aduga Tripura na tarataruk subane Bihar, Jharkhand, Uttar Pradesh amasung Madhya Pradesh na India gi khwaidagi lairaba state sing oiri aduga lairaba khwaidagi likpa state na Kerala na tari. Anova COVID variant Omicron sandorokliba sidam ideng thamlaga Union Health Ministry na international flight thunglaba singi oina guideline semdokre hariba guideline sing asi lagliba December amadagi chanaba hauragane vaccination status ki khenaba thamdana kudong thiringai oiba lebak sing ni haina khandoklaba lebak sing dagi India da thunglaba passenger sing khongsan ringai gi pung humbudrani thoigi mamangda COVID test tawbagi report adugi mathakta India da thunglabaga airport ta tangai fadana COVID test amuksu tawgudabani hairi testa positive oiba passenger sing isolate tawduna thamlaga mathang sample test tawgani aduga negative oiba passenger sing di chatkiba yagani tawbutabu mayumda numit 8 ni isolation da leigedabani amadi nipani suba numita amuka hanna test tawgudabani hairi madugi matungda numit 8 ni self monitoring tawgudabani so hairi Karnataka gi CM Basab Ras
S. Bomaina state asida COVID lockdown thambagi proposal laitri singdorakre. Panbayai South Africa dagi thunglaba chahi humdoi suraba ahal passenger ma ngasi test tauki adu mangonda Omicron variant yawi natraga yawde haibagi tangdangba hojiksu chapchana khangba ngamdri hairi. Nakalamarom South Africa gi doctor singi wafam matungina Omicron gi layong asi mild ne Delta variant kumna sathi desu hairi. Ama boizerabasu South Africa dagi thunglakiba maramna passenger asida Omicron variant ki mahik paklam gadra haina state asigi miyamna mipainari. Panbayai state asigi chada marfutara de first dose kapthoklaba singni aduga second dose kapthokpagi masingna chada yankiteret khaktani. Aroibada ngasigi tentakpa maroiba pau khara. Barak Tampaki Karimganj district ki manung chana Pathar Gandhida Agriculture University ama saragani lauthokre. Ngasi Guwahati gi Bamuni Maidanda drug ki damak manau nupana pokminna ba mayamba hatpagi tamthiraba thodok ama thokre. Arunachal Pradesh ki Golden Jubilee gi chahi gi thama chupna chathagadori ba celebration asigi oina Bollywood actor Sanjay Dattabo brand ambassador oina khankibaga loinana Rahul Mitrabuna brand advisor oina khankre. Parliament ki House animakna ngasi nongju mifam gi ahanba numitta farm law kakthatpagi bill pass tawki. Congress ki MP Sasi Tharoor nupi MP tarukka naminaba selfie na wathok ama thorakre. Tungda Sasi masamak nasu masigidamak lale haizarakre. Union State Minister Dr. Jitendra Singh na pensioner singi oina top pa face recognition technology launch tawkre. Jammu Kashmir da hokiba numit kuntrani asigi manungda terrorist tarani thoi hatuna lanmi sing na maralejadaba miyoi sing hatpagi laman khumkre. Madhya Pradesh lengakna Omicron variant ta mideng thamlaga mapan lebaktagi thunglaba miyoi khudingmak COVID test tawgadabani haire. Delhi da pollution amar moiduna hokiba November 13 tagi school sing thingjinduna lakhiba du ngasi class sing amuk mahusagum hangdokre adubu construction gi thabak sing di ban tawkigani loinana lakliba December 3 fawba truck sing Delhi da changba yakiroi haire. Delhi gi air quality di hojiksu adumak phatribane habadi very poor gi thakta leire. Hokiba pung kunmari asida India da COVID ki anoba positive case lising nipan ga chahum supna mapan phangki chani ga kuntra tarukna COVID namara moiduna laikhide. World Health Organization na COVID ki anoba variant Omicron na global risks yamnamak wanghalakle hairakle. Head of the state oina England gi Maharani ga mari kakthatnaraba khwaidigi anoba Republic Barbados na oiragani. Bangladesh ta ahan boina transgender amabu Union Parishad chairperson oina khankre. Australia na COVID Omicron gi case hengalakpa sida mideng thamlaga ngamkhai hangdokpagi thorang lephankre. Japan nasu apanlamdagi pairakpa flight khudimakta athingba thamkre. Amadi Zambia na Omicron gi checksin thorang oina vaccine kaptaba miyoi sing government building sing da changba thingkibaga loidana ngamkhai da panabagi thabaksu hena kankhathankre. Ngasi gana di Arambai News Guwahati da Maithelon gi pau sandok chaba matang installation jabaga loinana tabiriba singbo amkaso hanna khurumjari.